Lakliba Tang February Tagi Hougadouriba Higher Secondary Examination Amadi High School Living Certificate Examination Ani ASHIGI Center OIRIBA HEIROK Higher Secondary School HEIROK Amadi HEIROK High School ANIMAK HEIROK APUNBA Club ki THOUMISINGNA MEETYENG Changlagani HAIRI February Tagi Hauna HEIROK APUNBA Club ki THOUMISINGNA ngak sen Gadouriba Exam Asida Lanai Sangstan Students Union Amadi tongan ba organizations singna meeting sangbirakta basu club asigi maikidigi appeal directly exam ahoba numit asidagi hauraga center exam loijaba fawba center ani asigi meter chahumgi akoibada exam asiga mari lenena Kongbal Chenbidana ba guardian singda club asina khanghalakli center ani asigi akoibada lariba coaching institutions singi oja singna makoi masagi kudung chaba fangnabagi damak satra satri singda unfair means ki damak mating pangbidana ba wafam su club asigi maikedi gi thamlakli HEIROK APUNBA club na changsiliba khongjang asida lanai oja singa Invigilator singa manaraga ka henba thabak tawu chatharamba thengdarabadi maduda thorakpa afafatagi daita masa masana pujagadabani haina club asigi president wahengbam jivan na thadrokpa jerol amada jackson wat thamlakli